Nakan Amaromdasu Ngac Amuk Anirak Suba Oina Langthabal Thong Ahanbi Da Pwd Dept ki Mioi ga Malal gi THOUMEE singa UNARABA MATUNG YANABA PURAKTABANA MARAM OIRAGA Malal AMADI MEEYAM na MAYAI LAMBIDA CHTTHARIBA BANDH asi MAKHA TANA CHTTHAKHIGANI Hauzik lenga ki maikidagi BANDH asigi matangda matik chaba response amata PURAKTABANA MARAM OIRAGA MAKHA TANA BANDH CHTTHAKHIGANI hari amadi maru oina Deva Karma Analaying May Ising Aduga Maru Oina Education ga Mari Lenaba Thavak Thorum Sing de Hayengi Ban Nasida Kum Thokani Hari Makata na Hayeng Amuk Mifam Fomdana Ban Maka Chathabagi Matangda Warif Logani Haina Mayai Lambi upon Balufki Publicity Secretary Naurem Pravin Sarmana Fongdorakli Ahanbi Da Anirak Suba Oina Phongjagiba asigi mifam asi akoi mayai lambi hojiji mayai lambi thingiba phongjang asigi matangdani tasengna asigi mifamgi matungina akoina hoji chathajariba ballasi makha tana adumak chathajagani akoi tasengna ballasi chathajabagi maramdi akoi hoji sarkargi maikaidagi akoina chathajariba ballasi da lambi si semba khotpagi matangda karigumba matik chaba response amata laktabdagi haiba ballasi makha chathajabani aduna akoina ballasi da ngasi akoina ballasi da akoina thadok chagadaba ballasi da konjal loidaba akoi maru oina deva karma ana layeng aduga mai ising aduga education ga mari leinaba thabok thorom sing di akoi hayengi ballasi da punama konthok chagani maram aduna akoi hayeng asi makha tana akoi atheng matamda muk khanajar matungda hangjitkina akoi mayang famda amuk naung mayang famda update tawjarake haidana mayang